ꯈꯪꯗꯕꯕꯨ ꯈꯪꯅꯅꯕ ꯇꯥꯛꯄꯤꯔꯤꯕ, ꯎꯗꯕꯕꯨ ꯎꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯕ, ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯔꯤꯕ ꯏꯁꯣꯔꯒꯤ ꯃꯁꯛꯅꯤ ꯑꯩꯒꯤꯗꯤ ꯃꯍꯥꯛꯇꯣ꯫ ꯂꯣꯛꯇꯥꯛ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯔꯟꯖꯤꯇꯥ ꯁꯒꯣꯜꯁꯦꯝꯒꯤ ꯑꯩꯅ ꯀꯗꯥꯏꯗ ꯅꯪꯅ ꯀꯗꯣꯝꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 1 ꯑꯃꯁꯨꯡ ꯏꯄꯤꯁꯣꯗ 2 ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯃꯨꯛ 3ꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜ ꯔꯣꯝꯗ ꯃꯤꯁꯅꯥꯒꯤ ꯃꯃꯥ ꯕꯤꯅꯥ ꯂꯦꯝꯕꯤꯗ ꯆꯦꯛꯑꯞ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯁꯅꯥꯒꯤ ꯃꯃꯥ ꯕꯤꯅꯥꯁꯦ ꯂꯦꯝꯕꯤꯒꯤ ꯍꯥꯟꯅꯒꯤ ꯌꯦꯡꯕ ꯀ꯭ꯂꯥꯏꯟꯅꯤ꯫ ꯕꯤꯅꯥꯅ ꯀꯥꯎꯟꯇꯔꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯦ ꯆꯦꯛ ꯂꯥꯛꯄꯅꯤ, ꯗꯣꯛꯇꯔ ꯂꯦꯝꯕꯤꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯀꯥꯎꯟꯇꯔ ꯅꯨꯄꯤꯅ, ꯁꯣꯔꯤ ꯃꯦꯝ, ꯗꯣꯛꯇꯔ ꯂꯦꯝꯕꯤꯒꯤ ꯉꯁꯤ ꯃꯥꯒꯤ ꯇꯤꯀꯦꯠ ꯐꯨꯜ ꯑꯣꯏꯔꯦ꯫ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯎꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯄꯩꯁꯥ ꯉꯥꯡꯅꯕꯗ 70Kꯗꯒꯤ ꯇꯥꯔꯣꯏ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯆꯥꯔꯦ, ꯄꯩꯁꯥ ꯇꯥꯅꯕ ꯉꯥꯡꯅꯕꯒꯤ꯫ ꯂꯦꯝꯕꯤ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯧꯔꯛꯏ꯫ ꯂꯦꯝꯕꯤꯅ, ꯍꯩꯃꯥ ꯕꯤꯅꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯕꯤꯅꯥꯅ, ꯍꯣꯏ ꯗꯣꯛꯇꯔ꯫ ꯂꯦꯝꯕꯤꯅ ꯀꯥꯎꯟꯇꯔꯗ ꯍꯥꯏ, ꯃꯥꯁꯦ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯀ꯭ꯂꯥꯏꯟꯅꯤ, ꯅꯣꯏꯅ ꯁꯤꯗ ꯂꯦꯞꯍꯜꯂꯤ ꯀꯩꯒꯤꯅꯣ? ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯍꯥꯏꯔꯒ ꯕꯤꯅꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯅꯥꯅ ꯈꯜꯂꯤ, ꯃꯥꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯁꯦ ꯄꯩꯁꯥ ꯇꯥꯎ ꯍꯥꯏꯅꯕꯅꯤ, ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯗꯣꯛꯇꯔ ꯂꯦꯝꯕꯤ ꯑꯃꯁꯨꯡ ꯕꯤꯅꯥ ꯃꯕꯨꯛꯇ ꯐꯠꯇ ꯂꯧꯁꯤꯡ ꯑꯃꯃꯝ ꯂꯣꯏꯅ ꯈꯟꯅꯩ꯫ ꯗꯣꯛꯇꯔ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯆꯦꯛ ꯇꯧꯅ ꯇꯧꯅ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯤꯁꯅꯥ ꯊꯣꯏꯕꯤꯗꯣ ꯑꯩꯈꯣꯏꯒꯤ OT ꯏꯅꯣꯒ꯭ꯔꯦꯁꯟꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯅꯕ ꯍꯥꯏꯕꯗ ꯅꯪꯅ 70K ꯐꯥꯏꯅꯦꯜ ꯇꯥꯔꯛꯏ ꯍꯥꯏ꯫ ꯑꯩꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯅꯤ,ꯈꯔ ताव यारकनी, अई हाइनगे हाइबनी, नंग 70 अदुम लौरगे हाइरो। बिनाना, डॉक्टर, अईना अईगी इचादा 70 दो लोइना लौगदबा नते, मागी टीम, मेकअप, कस्ट्यूम, मोय मयामगा पुल्लगा पारगा हाइजखिबनी। फरे, अई डॉक्टर गी येंगलगा 15K ताजरगे। चिंबालददी मोमोन नोकलगा हाइ, थमोय नुंगददी सावबना मै हौरे। डॉक्टर लेम्बी हराव हरावना, बिना याम नुंगाइरे, थैंक यू हाइरगा लेहौरे। मतौ असुम तौना येंगबा लोइरे। बिनासु सावरगा मुरुम सोलगा थोक्लई। सकनाइबसु मयुम चटनबा परप थेंगले हाइना थोक्लकपदा बिनागा सकनाइबगदो थेंगाइनरे। बिनागी फोनदो मखादा ताखिबदुदा ममाइदो लोइना काइरे। बिना खरगा सावरिङैदुदा अमुक्का हेन्ना सावरे। बिनाना, नमितो कनादा येंगलगा चटके हा? अईगी फोन से काइरे, याम थुना सिंगु अदुसु इन केसता असुमना हाइरई। सकनाइबना, अईसी एटीएम बूथ ओइना उब्रा, नंगी अकाउंट नंबर दो काउंटरदा पिरमो। बिना यारोय हौजिक पिगदबनी हाइना सकनाइबा बिना अनिदो ओनसेलगा ngangnabado ubada counter gi nupaduna chensilaga counter nupana sir na chatkadabado chatpiro ai tawjahorage। counter nupaduna saknaibabu thadokre। counter nupana, ma'am somda lakpiro, ai paisa du cash oina pijarage। binana, asi nupase kanano? counter nupana, ma'am Dr. SK saknaibani, hospital asigi owner। binana, adudi lembigi maya nupa? counter nupana, hoi ma'am। बिनाना वखलदा खली, लेम्बी नंगना ऐंगोंदा 15K ताहनबगी अइना 30K लौदौरे। फोन काइबगी नमादा मपुकनिंगदा खल्लगा नोई। काउंटरदगी पैसा 30K पिरअबा मतुंग मचानुपी मिसनादा कॉल तौई। बिनाना, इचा थोइबी ममाना हॉस्पिटल OT इनॉग्रेशन गी प्रोग्राम अमा लौसिल्ले, नंग चत्तबा यादबनिको। मिसनाना, इमा अईबु शूटिंगी असुक याम चिल्लिकानसिदा कईगी अमु अदु लौसलुरिनो। बिनाना, इचा थोय अनाबा मयाम नंगी फ्रेंड ओइबा यावरी, मोइनसु उजरदी नुंगाइजदोइने अदुगिने। मिसनाना, मागी फ्रेंड मयाम हाइरकपदुदा, अदु इमा पैसा लौदबा नत्रो, लौनुको, लोकेशन थारओ अई यानबा सिल्लगे। बिनाना, अई पैसा लौदे, ममाना
ꯏꯆꯥꯒꯤ ꯅꯤꯌꯣꯝ ꯀꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯅꯗꯨꯅ ꯕꯤꯅꯥ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯑꯦꯁ.ꯀꯦ. ꯃꯦꯟꯁꯟ ꯄꯨꯡꯂꯥꯡ ꯂꯥꯡꯏ ꯃꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯁꯨꯕꯒꯤ꯫ ꯁꯛꯅꯥꯏꯕ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯆꯪꯂꯛꯏ ꯃꯃꯥ ꯀꯕꯤꯇꯥꯅ꯫ ꯑꯆꯧꯕ, ꯃꯃꯥꯅ ꯇꯥꯔꯤ ꯄꯥꯎꯁꯤ ꯆꯨꯝꯕ꯭ꯔꯥ? ꯑꯣ.ꯇꯤ. ꯏꯅꯣꯒ꯭ꯔꯦꯁꯟꯒꯤ ꯀꯅꯥ ꯀꯧꯗꯣꯏꯅꯣ? ꯁꯛꯅꯥꯏꯕꯅ ꯏꯃꯥ ꯗꯣꯛꯇꯔ ꯏꯕꯣꯍꯣꯜ ꯀꯧꯗꯣꯏꯅꯦ, ꯃꯍꯥꯛ ꯌꯥꯝ ꯐꯕ ꯗꯣꯛꯇꯔꯅꯦ꯫ ꯀꯕꯤꯇꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯄꯥꯔꯤꯅ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯒ ꯕꯨꯕꯣꯛ, ꯃꯤꯁꯅꯥꯒꯤ ꯋꯥꯐꯝꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯇꯥꯃꯣꯅꯗꯤ ꯗꯣꯛꯇꯔ ꯏꯕꯣꯍꯣꯜꯗ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ꯫ ꯃꯕꯣꯛ ꯂꯩꯃꯅ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯛꯏ꯫ ꯁꯛꯅꯥꯏꯕ ꯃꯃꯥꯒ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯃꯃꯥ ꯀꯕꯤꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯆꯧꯕ, ꯅꯪꯒꯤ ꯈꯨꯠꯇ ꯁꯤꯕ ꯘꯔꯤꯗꯨ ꯁꯤꯕ ꯎꯗꯦ, ꯁꯤꯗ꯭ꯔꯕꯣ? ꯁꯛꯅꯥꯏꯕꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯋꯥꯠꯆꯇꯣ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯥ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯃꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥꯠꯆ ꯊꯤꯕ ꯍꯧꯔꯛꯏ꯫ ꯋꯥꯠꯆ ꯑꯁꯤ ꯁꯛꯅꯥꯏꯕꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯁꯣꯅꯤꯌꯥꯅ ꯄꯤꯔꯛꯄ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ꯫ ꯁꯛꯅꯥꯏꯕ ꯌꯥꯝ ꯂꯨꯝꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯋꯥꯠꯆꯅꯤ꯫ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯅꯤꯌꯥꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯅꯨꯡꯁꯤꯅ ꯁꯤꯕꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯥꯡꯗꯨꯗ ꯃꯃꯥꯅ ꯀꯧꯔꯛꯏ꯫ ꯑꯆꯧꯕ! ꯁꯛꯅꯥꯏꯕꯅ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯕꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯋꯥꯠꯆꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ, ꯁꯣꯅꯤꯌꯥꯁꯨ ꯀꯣꯃꯥꯗ ꯂꯩꯕ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯀꯕꯤꯇꯥꯅ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯇꯤꯡ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ, ꯃꯃꯥ ꯊꯤꯕꯤꯔꯝꯂꯒꯦ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯊꯦꯝꯕꯤꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯕꯤꯇꯥꯅ ꯃꯆꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯆꯧꯕ, ꯅꯪꯒꯤ ꯋꯥꯠꯆ ꯐꯪꯉꯦ, ꯅꯣꯏ ꯃꯥꯃꯣꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗ ꯄꯨꯍꯜꯂꯛꯑꯒꯦꯀꯣ꯫ ꯁꯛꯅꯥꯏꯕꯅ ꯃꯃꯥ, ꯑꯁꯦꯡꯀꯤꯔꯣ? ꯑꯁꯦꯡꯀꯤ ꯐꯪꯂꯕꯣ? ꯌꯨ ꯑꯥꯔ ꯗ ꯕꯦꯁ ꯃꯣꯝ, ꯑꯥꯏ ꯂꯚ ꯌꯨ ꯃꯃꯥ ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯀꯕꯤꯇꯥ ꯐꯣꯟ ꯊꯅꯝꯃꯒ ꯈꯟꯖꯩ꯫ ꯃꯆꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯅꯧꯕ ꯋꯥꯠꯆ ꯑꯃ ꯂꯩꯔꯒ ꯄꯤꯍꯟꯒꯦ ꯈꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯖꯤꯟꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯁꯅ ꯁꯨꯇꯤꯡ ꯍꯧꯗꯧꯔꯦ꯫ ꯉꯁꯤꯒꯤ ꯁꯤꯟꯁꯦ ꯃꯄꯨꯔꯣꯏꯕ ꯅꯥꯕ ꯐꯔꯛꯄꯒꯤ ꯕꯥꯠꯔꯨꯝ ꯔꯣꯃꯥꯟꯁꯅꯤ꯫ ꯃꯤꯁꯅꯥꯗꯤ ꯁꯤꯟ ꯃꯇꯥꯡꯗꯨ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯔꯛꯏ꯫ ꯅꯤꯡꯊꯦꯝꯁꯦ ꯃꯁꯥꯒꯤ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯄꯤ, ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯅꯥꯅ ꯍꯩꯅꯗꯕꯅꯤ꯫ ꯁꯨꯇꯤꯡ ꯍꯧꯔꯦ꯫ ꯅꯤꯡꯊꯦꯝ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯑꯒ ꯊꯣꯏꯕꯤꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏ꯫ ꯊꯣꯏꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯖꯩ꯫ ꯗ꯭ꯔꯃꯥꯒꯤ ꯁꯤꯟꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯁꯥꯡꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯤꯁꯅ ꯊꯣꯏꯕꯤ ꯁꯥꯎꯔꯗꯨꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯈꯠꯇꯕ, ꯅꯪꯅ ꯆꯥꯟꯁ ꯂꯧꯕ ꯌꯥꯕ ꯃꯤꯔꯥ ꯑꯩꯁꯦ? ꯅꯤꯡꯊꯦꯝꯅ ꯁꯥꯎꯔꯒ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯄꯥꯏꯕꯗꯤ ꯌꯥꯔꯝꯅꯤꯅꯦ, ꯁꯤꯗꯤ ꯗ꯭ꯔꯃꯥꯒꯤ ꯐꯖꯅꯕ ꯁꯨꯝ ꯑꯦꯛꯇꯤꯡ ꯇꯧꯕꯅꯦ, ꯀꯩ ꯀꯥꯏꯒꯦ? ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯅꯥꯄꯜ ꯆꯥꯎꯕꯁꯤꯗꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗꯨꯗꯒꯤ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯤꯗꯣ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯀꯥꯎꯊꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯤꯁꯅ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯀꯌꯥꯗꯣ ꯃꯤꯠꯃꯥꯡꯗ ꯃꯔꯤ ꯃꯔꯤ ꯊꯣꯛꯂꯛꯏ꯫ 16 ꯁꯦꯞꯇꯦꯝꯕꯔ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯁꯅꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯔꯤꯇꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯃꯤꯁꯅꯥ ꯄꯨꯔꯥ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯗꯨꯗ ꯇꯥꯔꯒ ꯂꯩꯔꯦ꯫ ꯃꯤꯁꯅ ꯁꯨꯇꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯔꯤꯇꯥꯅ ꯀꯧꯔꯤꯕ ꯊꯦꯝꯂꯤꯕ ꯀꯥꯛꯇꯣ ꯇꯥꯗꯕ ꯃꯈꯩ꯫ ꯁꯣꯝꯗꯁꯨ ꯁꯛꯅꯥꯏꯕ ꯋꯥꯠꯆꯇꯣ ꯃꯥꯒꯤ ꯃꯥꯃꯅ ꯄꯤꯔꯝꯃꯤ꯫ ꯁꯛꯅꯥꯏꯕꯅ ꯈꯪꯉꯤ ꯃꯥꯒꯤ ꯘꯔꯤꯗꯣ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯅꯧꯕ ꯑꯃ ꯂꯩꯔꯒ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯦ꯫ ꯁꯛꯅꯥꯏꯕ ꯃꯤꯇꯤꯡꯒ ꯌꯥꯎꯗꯕ ꯃꯈꯩ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯇꯔꯪ ꯑꯃꯗ ꯂꯥꯛꯄꯗ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯩꯇꯩ ꯂꯩꯀꯣꯜ ꯑꯣꯏꯅ ꯇꯧꯕ ꯑꯃꯗ ꯆꯪꯂꯛꯏ꯫ ꯁꯨꯝ ꯋꯥꯈꯜ ꯈꯜꯂ ꯈꯜꯂꯒ ꯂꯥꯛꯄꯗ ꯁꯛꯅꯥꯏꯕ ꯁꯤꯡꯆꯦꯞꯇ ꯑꯣꯟꯊꯈ꯭ꯔꯦ꯫ ꯃꯤꯁꯅꯥꯁꯨ ꯁꯥꯎꯔꯒ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯄꯗ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯐꯝꯃꯒ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯩ꯫ ꯁꯣꯝꯗꯅ ꯁꯛꯅꯥꯏꯕ ꯚꯥꯞ ꯇꯥꯔꯛꯄꯗ ꯎ ꯄꯥꯝꯕꯤ ꯃꯁꯥ ꯑꯃꯗ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯈꯠꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯁꯛꯅꯥꯏꯕꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯍꯦꯜꯞ! ꯍꯦꯜꯞ!
ꯃꯤꯁꯅ ꯀꯞꯄꯝꯕꯗꯒꯤ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯑꯒ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯥꯏꯀꯩꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯎꯔꯦꯗꯣ ꯃꯤꯁꯅꯥꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯥꯟꯖꯥ꯫ ꯃꯤꯁꯅꯥꯅ ꯗꯣꯛꯇꯔ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯁꯛꯅꯥꯏꯕꯅ ꯗ꯭ꯔꯃꯥꯒꯤ ꯀ꯭ꯋꯤꯟ ꯋꯥꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯑꯩ ꯑꯃꯨꯛꯇ ꯍꯟꯅ ꯆꯤꯡꯈꯠꯂꯣ, ꯑꯩ ꯁꯣꯏ ꯁꯤꯔꯅꯤ꯫ ꯃꯤꯁꯅ ꯑꯋꯥꯕ ꯋꯥꯈꯜꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ꯫ ꯅꯣꯛꯑꯒ ꯃꯤꯁꯅꯥꯅ ꯍꯣꯏ ꯍꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯁꯛꯅꯥꯏꯕꯅ ꯊꯦꯡꯛꯁ꯫ ꯃꯤꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯁꯥꯟꯅꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯆꯤꯡ ꯃꯈꯥ ꯑꯁꯤꯗ ꯁꯥꯟꯅꯔꯝꯃꯤꯁꯤꯅ? ꯁꯛꯅꯥꯏꯕꯅ ꯁꯥꯟꯅꯕ ꯅꯠꯇꯦ, ꯑꯩꯅ ꯕꯥꯐ ꯇꯥꯔꯛꯄꯗ ꯁꯤꯗ ꯂꯩꯔꯝꯃꯦ꯫ ꯃꯤꯁꯅꯥꯁꯦ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯪꯂꯤ ꯕꯣꯏꯔꯦ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯁꯛꯅꯥꯏꯕꯅ ꯍꯥꯏꯔꯛꯏ, ꯅꯪ ꯅꯣꯛꯑꯣꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯃꯈꯣꯡꯅ ꯄꯔꯞ ꯆꯠꯄ ꯍꯧꯏ꯫ ꯃꯤꯁꯅꯥꯅ ꯗꯣꯛꯇꯔ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯎꯔꯛꯏꯌꯦ꯫ ꯃꯤꯁꯅꯥꯅ ꯗꯣꯛꯇꯔ ꯒꯥꯔꯤ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ꯫ ꯃꯁꯤ ꯗꯣꯛꯇꯔꯁꯦ ꯈꯔꯗꯤ ꯃꯀꯣꯛ ꯆꯥꯛꯄꯖꯥꯠꯅꯤ꯫ ꯃꯤꯁꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ꯫ ꯁꯛꯅꯥꯏꯕꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯐꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯄꯨꯂꯤꯁ ꯆꯦꯛꯄꯣꯁ ꯃꯄꯥꯗ ꯈꯥꯝꯃꯛꯏ꯫ ꯄꯨꯂꯤꯁꯃꯦꯟꯅ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯌꯦꯡꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯅꯥꯗꯤ ꯁꯨꯇꯤꯡ ꯃꯐꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯑꯣꯏꯕꯅ ꯕꯦꯒ ꯀꯩꯀꯩ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯤꯁꯅꯥꯅ ꯁꯥꯔ ꯑꯩꯒꯤ ꯕꯦꯒꯇꯣ ꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯄꯨꯂꯤꯁꯃꯦꯟꯅ ꯁꯣꯝ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ? ꯃꯤꯁꯅꯥꯅ ꯍꯣꯏ ꯃꯥꯅꯦ꯫ ꯄꯨꯂꯤꯁꯅ ꯃꯦꯝ ꯌꯥꯔꯦ ꯑꯗꯣ ꯃꯦꯝ ꯁꯦꯜꯐꯤ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯀꯥꯞꯃꯤꯟꯅꯔꯒ ꯊꯥꯗꯣꯔꯛꯂꯦ꯫ ꯁꯛꯅꯥꯏꯕꯅ ꯍꯥꯏꯔꯛꯏ, ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯔꯒ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯒꯥꯔꯤꯒ ꯊꯧꯔꯗꯅ ꯁꯤꯕꯨ ꯁꯤꯔꯝꯅꯤ꯫ ꯃꯤꯁꯅꯥꯅ ꯗꯣꯛꯇꯔ ꯑꯩꯁꯨ ꯀꯥꯎꯔꯝꯕꯩꯅꯦ, ꯑꯩꯅ ꯄꯨꯔꯣꯏꯅ ꯄꯨꯗꯕ ꯅꯠꯇꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁꯛꯅꯥꯏꯕꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯃꯤꯁꯅꯥꯁꯨ ꯃꯌꯨꯝ ꯌꯧꯔꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯅꯨꯃꯤꯠ ꯑꯣꯏꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ SK ꯃꯦꯟꯁꯟ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯒꯤ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯍꯔꯥꯎ ꯋꯥꯔꯤꯁꯨ ꯇꯧꯔꯤ꯫ ꯄꯥꯔꯤꯅ ꯕꯨꯕꯣꯛ ꯍꯣꯔꯦꯟ ꯄꯨꯡ 6ꯗꯒꯤ ꯍꯧꯗꯣꯏꯅꯤꯀꯣ OT ꯑꯣꯄꯅꯤꯡꯒꯤ꯫ ꯇꯥꯃꯣꯗ ꯃꯤꯁꯅꯥ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯕꯤꯈ꯭ꯔꯕꯣ? ꯂꯦꯝꯕꯤꯅ ꯁꯥꯗ꯭ꯔꯤꯅꯦ꯫ ꯀꯕꯤꯇꯥ ꯁꯛꯅꯥꯏꯕꯗꯤ? ꯅꯪꯒꯤ ꯋꯥ ꯑꯝꯇ ꯌꯥꯗꯕ ꯂꯩꯇꯦ, ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯂꯣꯏꯅ ꯌꯥꯏ, ꯅꯪ ꯈꯔ ꯍꯥꯏꯔꯣꯀꯣ꯫ ꯀꯕꯤꯇꯥꯅ ꯏꯃꯥ ꯑꯩ ꯉꯝꯃꯣꯏꯀꯣ, ꯑꯩ ꯀꯣꯛꯊꯛꯇ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯄꯤꯔꯛꯀꯅꯨ꯫ ꯂꯦꯝꯕꯤꯅ ꯏꯅꯝꯃ ꯅꯪꯅ ꯍꯥꯏꯕꯅ ꯁꯛꯅꯥꯏꯕꯅ ꯌꯥꯗꯣꯏꯅꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯛꯑꯣꯏꯌꯦ꯫ ꯀꯕꯤꯇꯥꯅ ꯑꯩ ꯉꯝꯃꯣꯏ꯫ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯆꯥ ꯊꯛꯑꯒ ꯂꯩꯔꯝꯕ ꯁꯛꯅꯥꯏꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯆꯧꯕꯅ ꯍꯥꯏꯔꯛꯏ, ꯀꯕꯤꯇꯥ ꯅꯪꯅ ꯈꯔ ꯋꯥꯔꯤ ꯁꯥꯕꯤꯔꯣ, ꯅꯆꯥꯅꯨꯄꯥꯁꯦ ꯅꯪꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯥꯅ ꯇꯥꯔꯤꯁꯤ꯫ ꯀꯕꯤꯇꯥ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯖꯕ ꯌꯥꯝꯅ ꯅꯤꯡꯖꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯗꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯅꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯍꯥꯊꯨ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯀꯕꯤꯇꯥꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯆꯧꯕ꯫ ꯁꯛꯅꯥꯏꯕ ꯃꯃꯥꯅ ꯁꯪꯒꯣꯝ ꯁꯦꯝꯃꯒ ꯄꯨꯔꯛꯑꯗꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯁꯛꯅꯥꯏꯕꯅ ꯃꯣꯔꯅꯤꯡ ꯏꯃꯥ ꯀꯩꯗꯧꯔꯦ? ꯀꯕꯤꯇꯥꯅ ꯀꯩꯝ ꯇꯧꯗꯦ, ꯍꯣꯔꯦꯟ ꯑꯣꯄꯅꯤꯡꯒꯤ ꯆꯤꯐ ꯒꯦꯁꯇꯣ ꯍꯥꯏꯔꯒ ꯄꯥꯈꯠꯄꯒꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯜꯂꯤ꯫ ꯁꯛꯅꯥꯏꯕꯅ ꯍꯥꯏꯌꯨꯅꯦ ꯏꯃꯥ, ꯗꯣꯛꯇꯔ ꯏꯕꯣꯍꯜꯅꯦ꯫ ꯀꯕꯤꯇꯥꯅ ꯗꯣꯛꯇꯔ ꯏꯕꯣꯍꯜ ꯁꯪꯗ꯭ꯔꯦ, ꯑꯗꯨꯗ ꯃꯤꯁꯅꯥ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯁꯛꯅꯥꯏꯕ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯤꯁꯅꯥꯁꯨ ꯉꯔꯥꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯈꯤꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯁꯨꯇꯤꯡꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅꯤꯅ ꯂꯥꯛꯏ꯫ ꯃꯤꯁꯅꯥ ꯆꯪꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯃꯤꯁꯅꯥ ꯑꯩ ꯉꯔꯥꯡꯒꯤꯗꯣ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ, ꯅꯪ ꯁꯥꯎꯔꯅꯨ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯍꯥꯏꯅ ꯃꯈꯣꯡꯗ ꯈꯣꯏꯔꯝꯒꯦ ꯇꯧꯏ꯫ ꯃꯤꯁꯅꯥꯅ ꯍꯩꯅꯗꯅ ꯌꯥꯔꯦ ꯑꯩ ꯀꯩꯝ ꯈꯟꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩ ꯅꯪꯒꯤ ꯒꯤꯐ ꯑꯃ ꯄꯨꯔꯛꯏ, ꯁꯤ ꯂꯧꯕꯤꯌꯣ꯫ ꯃꯤꯁꯅꯥꯅ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ, ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯔꯤꯇꯥꯅ ꯃꯤꯁꯅꯥ ꯂꯧꯁꯤꯜꯂꯣ, ꯃꯤꯅ ꯒꯤꯐ ꯄꯤꯕꯗ ꯃꯤꯔꯥꯏꯒꯅꯨ ꯍꯥꯏꯕꯗꯨꯗ ꯃꯤꯁꯅꯥꯅ ꯒꯤꯐꯇꯣ ꯂꯧꯈ꯭ꯔꯦ꯫
ꯑꯃꯨꯛ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯅ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯂꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯤꯁ ꯅꯥꯅ ꯁꯥꯎꯔꯪꯅꯅ ꯍꯥꯡꯗꯣꯛꯏ꯫ ꯕꯣꯛꯁ ꯃꯅꯨꯡꯗꯨꯗ ꯐꯖꯔꯕ ꯅꯨꯄꯥꯒꯤ ꯌꯥꯝꯅ ꯇꯥꯡꯕ ꯋꯥꯠꯆ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯤꯁ ꯅꯥꯅ ꯍꯥꯏꯔꯛꯏ, ꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯤꯗꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ꯫ ꯃꯌꯥꯝꯗꯨꯅ ꯂꯧꯁꯤꯜꯂꯣ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕꯗꯨꯗ ꯂꯧꯔꯒ ꯔꯤꯇꯥꯗ ꯍꯥꯏꯔꯛꯏ, ꯏꯆꯦ ꯔꯤꯇꯥ, ꯑꯩ ꯉꯁꯤ ꯄꯨꯡ 6ꯇ ꯑꯣꯄꯅꯤꯡ ꯏꯚꯦꯟꯠ ꯑꯃ ꯂꯩꯌꯦ꯫ ꯏꯃꯥꯅ ꯂꯧꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦ, ꯆꯠꯇꯕ ꯌꯥꯔꯣꯏ ꯇꯧꯔꯤ꯫ ꯔꯤꯇꯥꯅ, ꯍꯩꯃꯥ ꯆꯠꯂꯣ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯣꯛꯃꯤꯟꯅꯔꯒ ꯆꯪꯈ꯭ꯔꯦ꯫ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣ ꯅꯤꯡꯊꯦꯝꯅ ꯃꯤꯁ ꯅꯥꯗ ꯄꯤꯈꯤꯕ ꯋꯥꯠꯆ ꯑꯗꯨ ꯁꯛꯅꯥꯏꯕꯒꯤ ꯃꯥꯡꯈꯤꯕ ꯋꯥꯠꯆꯇꯨꯅꯤ꯫ ꯁꯛꯅꯥꯏꯕꯅ ꯁꯨꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯂꯥꯛꯑꯝꯕ ꯃꯇꯝꯗ ꯇꯥꯍꯧꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯈꯨꯟꯕꯅꯤ꯫ ꯀꯅꯥꯒꯤ ꯋꯥꯠꯆꯅꯣ ꯍꯥꯏꯕꯗꯤ ꯅꯤꯡꯊꯦꯝꯁꯨ ꯈꯪꯗꯦ꯫ ꯁꯣꯝꯗ ꯂꯩꯃ ꯍꯣꯁꯄꯤꯇꯥꯜ OT ꯑꯣꯄꯅꯤꯡ ꯏꯅꯣꯒ꯭ꯔꯦꯁꯟꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯥꯔꯤꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ, ꯐꯖꯔꯕ ꯂꯩꯔꯥꯡꯅ ꯊꯜꯂꯕ ꯁ꯭ꯇꯦꯖ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯦ꯫ ꯁꯛꯅꯥꯏꯕ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯈꯠꯂꯒ ꯂꯥꯛꯏ꯫ ꯐꯪꯁꯟꯒꯤ ꯃꯐꯝꯗꯒ ꯆꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯀꯥꯗ ꯁ꯭ꯇꯥꯐ ꯃꯌꯥꯝ, ꯃꯅꯥꯎꯅꯨꯄꯥ, ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯄꯨꯂꯞ ꯀꯧꯔꯦ꯫ ꯀꯧꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯛꯅꯥꯏꯕꯅ ꯍꯥꯏꯔꯛꯏ, ꯄꯥꯔꯤ, ꯅꯪꯒ ꯃꯥꯝꯇꯣꯟꯒꯅ ꯁꯤꯜꯂꯤꯁꯦ ꯀꯩꯅꯣ? ꯗ꯭ꯔꯃꯥ ꯁ꯭ꯇꯥꯔ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯏꯅꯣꯒ꯭ꯔꯦꯁꯟꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅꯕ ꯍꯥꯏꯁꯦ, ꯑꯗꯨꯁꯨ ꯏꯃꯥꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯍꯜꯂꯛꯏꯁꯦ ꯀꯩꯅꯣ? ꯏꯃꯥꯒꯤ ꯋꯥ ꯑꯩꯅ ꯅꯣꯡꯃꯇ ꯌꯥꯗꯕ ꯌꯥꯎꯗꯦ ꯈꯪꯕꯒꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯃꯥꯝꯇꯣꯟꯅ, ꯁꯛꯅꯥꯏꯕ ꯑꯝꯇ ꯁꯥꯎꯈꯤꯅꯨ, ꯏꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅꯁꯨ ꯌꯥꯔꯦ, PR ꯇꯤꯝ, ꯃꯥꯔꯀꯦꯇꯤꯡ ꯇꯤꯝꯅꯁꯨ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯐꯥꯏꯅꯦꯜ ꯇꯥꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯁꯛꯅꯥꯏꯕꯕꯨ ꯊꯦꯝꯕꯤꯔꯛꯏ꯫ ꯁꯛꯅꯥꯏꯕꯅ, ꯑꯣ, ꯗꯣꯛꯇꯔꯗꯒꯤ PR ꯇꯤꯝ, ꯃꯥꯔꯀꯦꯇꯤꯡ ꯇꯤꯝꯅ ꯍꯦꯟꯅ ꯂꯨꯔꯕ? ꯑꯩ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯅꯣꯏ ꯑꯗꯨꯝ ꯇꯧ, ꯍꯥꯏꯔꯛꯏ꯫ ꯐꯣꯟ ꯔꯤꯡ ꯑꯃ ꯂꯥꯛꯏ꯫ ꯁꯛꯅꯥꯏꯕ, ꯍꯜꯂꯣ? ꯑꯣ ꯃꯦꯗꯥꯝ, ꯆꯤꯐ ꯒꯦꯁ ꯂꯥꯛꯄꯤꯔꯕꯣꯏꯔꯦ, ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯥꯝꯇꯣꯟ, ꯗ꯭ꯔꯃꯥꯒꯤ ꯁ꯭ꯇꯥꯔꯗꯣ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯆꯣꯞꯇ꯭ꯔꯤꯉꯩꯁꯤꯗ ꯆꯥꯔ ꯀꯩꯅꯣ ꯈꯔ ꯄꯤꯊꯛꯑꯒ ꯊꯥꯗꯣꯛꯈꯣ, ꯑꯩ ꯌꯥꯎꯔꯣꯏꯀꯣ꯫ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯗꯣ ꯁꯣꯝꯗ ꯃꯤꯁꯅꯥ ꯆꯪꯂꯛꯄ ꯃꯄꯥ ꯃꯄꯥ ꯑꯣꯏꯗꯨꯅ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯤꯁꯅꯥ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯂꯛꯄꯗꯣ ꯋꯥꯗꯣ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯁꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯤꯁꯅꯥꯅ, ꯀꯅꯥꯅꯣ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯁꯦ? ꯑꯣꯔꯒꯅꯥꯏꯖꯔ ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯩ ꯃꯔꯝꯒꯤꯗꯃꯛꯇ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯏꯅꯣ ꯃꯐꯝꯁꯤꯗ? ꯄꯥꯔꯤꯅ, ꯃꯦꯝ, ꯑꯩꯅꯦ ꯑꯣꯔꯒꯅꯥꯏꯖꯔ, ꯁꯥꯎꯕꯤꯒꯅꯨ ꯃꯦꯝ꯫ ꯃꯤꯁꯅꯥꯅ, ꯑꯩ ꯌꯥꯎꯕ ꯉꯝꯃꯔꯣꯏ, ꯑꯥꯔꯇꯤꯁꯄꯨ ꯎꯁꯤꯠꯇꯕ ꯃꯐꯝꯗ ꯑꯩ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ, ꯍꯥꯏꯔꯒ ꯁꯥꯎꯔꯒ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯃꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯃꯤꯁꯅꯥ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯏꯃꯥ? ꯃꯃꯥ ꯕꯤꯅꯥꯅ, ꯍꯜꯂꯣ ꯏꯆꯥꯊꯣꯏꯕꯤ, ꯅꯪ ꯌꯧꯔꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯔꯒꯦ? ꯃꯤꯁꯅꯥꯅ, ꯏꯃꯥ, ꯑꯩ ꯐꯪꯁꯟ ꯌꯥꯎꯔꯔꯣꯏ, ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯤ ꯃꯐꯝꯁꯤꯗ, ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯒꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯕꯤꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯒꯤ 60K ꯃꯥꯡꯕ ꯇꯥꯔꯦ ꯃꯤꯁꯅꯥꯅ ꯐꯪꯁꯟꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯏꯅ ꯄꯥꯈꯠꯄ ꯄꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯊꯣꯏꯕꯤ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯁꯥꯎꯈꯤꯅꯨ, ꯅꯪꯅ ꯑꯗꯨꯃꯥꯏ ꯁꯥꯎꯔꯒ ꯐꯪꯁꯟꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯅꯪꯕꯨ ꯌꯦꯡꯖꯅꯤꯡꯕ ꯅꯥꯗꯨꯅ ꯂꯩꯕ ꯅꯪꯒꯤ ꯐ꯭ꯔꯦꯟꯗ ꯃꯌꯥꯝꯗꯨ ꯅꯪꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯅꯪ ꯃꯤ ꯑꯃꯅ ꯁꯥꯎꯍꯜꯂꯒ ꯅꯪꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯕꯨ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ꯫ ꯏꯆꯥꯁꯤꯗꯤ ꯃꯣꯏꯅ ꯐꯠꯇꯕ ꯇꯧꯕꯗꯣ ꯃꯣꯏ ꯐꯪꯖꯅꯤ, ꯃꯃꯥꯅ ꯐꯖꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯅ ꯐꯖꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯁꯅꯥꯅ, ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦ, ꯑꯩ ꯌꯥꯎꯔꯒꯦ, ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯕꯤꯅꯥꯅ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯐꯔꯦ ꯐꯔꯦ, ꯂꯣꯏꯁꯤꯟꯖꯔꯣ ꯀꯣ, ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯃꯤꯁꯅꯥ ꯐꯦꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯛꯑꯒ ꯄꯥꯔꯤꯗ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯅꯥꯅ, ꯑꯩꯅ ꯉꯁꯤ ꯐꯪꯁꯟ ꯌꯥꯎꯗꯣꯏꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯒꯤ ꯈꯜꯂꯒ, ꯑꯩ ꯆꯤꯐ ꯒꯦꯁ ꯑꯣꯏꯗꯣꯏꯅꯦ, ꯅꯣꯏꯒꯤ ꯈꯜꯂꯒ ꯑꯩ ꯌꯥꯎꯕ ꯅꯠꯇꯦꯀꯣ, ꯍꯥꯏꯅ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤꯅ, ꯊꯦꯡꯀ꯭ꯌꯨ ꯃꯦꯝ꯫ ꯃꯤꯁꯅꯥꯁꯨ ꯃꯦꯀꯞ, ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯏꯅꯣꯒ꯭ꯔꯦꯁꯟꯒꯤ ꯍꯣꯜꯁꯨ ꯃꯤ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯦ꯫ ꯍꯧꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯊꯨꯡꯂꯔꯦ꯫ ꯂꯩꯃꯅ, ꯄꯥꯔꯤ, ꯍꯧꯅꯕ ꯇꯧꯁꯤꯅꯦ꯫ ꯄꯥꯔꯤꯅ, ꯍꯣꯏ ꯕꯨꯕꯣꯛ, ꯆꯤꯐ ꯒꯦꯁꯁꯦ ꯀꯧꯊꯣꯛꯎꯈꯤꯒꯦ, ꯍꯥꯏꯔꯛꯏ꯫ ꯂꯩꯃꯅ,
ꯃꯥꯔꯤ ꯉꯥꯏꯈꯣ ꯉꯁꯤ ꯐꯪꯁꯟꯁꯦ ꯀꯅꯥꯒꯤꯅꯣ ꯁꯛꯅꯥꯏꯕ ꯅꯠꯇ꯭ꯔꯥ ꯁꯛꯅꯥꯏꯕꯅ ꯋꯦꯜꯀꯝ ꯇꯧꯒꯗꯕꯅꯤ ꯃꯥ ꯀꯧꯍꯟꯁꯦ ꯍꯥꯏꯔꯒ ꯂꯩꯃꯅ ꯁꯛꯅꯥꯏꯕꯕꯨ ꯀꯧꯔꯛꯏ ꯂꯩꯃꯅ ꯁꯛꯅꯥꯏꯕ ꯅꯪꯅ ꯃꯤꯁꯅꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯨꯔꯣꯆꯣ ꯁꯛꯅꯥꯏꯕꯅ ꯑꯩ ꯀꯧꯕ ꯉꯝꯃꯣꯏ ꯕꯨꯕꯣꯛ ꯁꯛꯅꯥꯏꯕꯒꯤ ꯃꯄꯥ ꯁꯅꯥꯖꯥꯎꯕ ꯅꯕꯣꯛꯀꯤ ꯋꯥ ꯍꯤꯛꯇꯣꯛꯀꯅꯨ ꯁꯛꯅꯥꯏꯕ ꯅꯪꯒꯤ ꯏꯚꯦꯟꯠꯅꯤ ꯇꯧꯔꯤꯁꯦ ꯅꯁꯥꯒꯤ ꯅꯊꯧ ꯅꯁꯥꯅ ꯈꯪꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯁꯛꯅꯥꯏꯕ ꯃꯄꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤꯗ ꯃꯤꯁꯅꯥꯕꯨ ꯀꯧꯕ ꯆꯪꯈ꯭ꯔꯦ ꯃꯤꯁꯅꯥꯁꯨ ꯃꯦꯀꯞ ꯔꯨꯝꯗ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏꯗꯣ ꯕ꯭ꯂꯁ ꯍꯥꯞꯄꯗ ꯎꯔꯤꯡ 2-3 ꯎꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯤꯁꯅꯥꯅ ꯅꯥꯎꯕꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯍꯥꯟꯒꯤ ꯒꯨꯂꯤꯗꯣ ꯑꯩꯅ ꯆꯥꯟꯅꯗꯦꯅ ꯁꯦ ꯌꯦꯡꯉꯣ ꯃꯥꯏꯁꯦ ꯎꯔꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯗꯨꯒꯤ ꯗꯣꯛꯇꯔꯗꯣ ꯃꯀꯣꯛ ꯈꯔ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯤꯡꯁꯦꯜ ꯌꯦꯡꯕꯗ ꯃꯇꯨꯡꯗ ꯁꯛꯅꯥꯏꯕ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯎꯔꯦ ꯃꯤꯁꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯗꯣꯛꯇꯔ ꯍꯥꯏꯅ ꯀꯧꯔꯛꯏ ꯗꯣꯛꯇꯔ ꯁꯛꯅꯥꯏꯕꯅ ꯅꯣꯐꯦꯠ ꯇꯧꯁꯤꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯥꯏꯗ ꯎꯔꯤꯡ ꯀꯩꯗꯧꯔꯦꯕ ꯃꯤꯁꯅꯥꯅ ꯗꯣꯛꯇꯔ ꯑꯩꯒꯤ ꯃꯥꯏꯁꯦ ꯎꯔꯤꯡ ꯌꯥꯝ ꯇꯧꯔꯝꯕꯅꯦ ꯗꯣꯛꯇꯔꯅ ꯏꯕꯤꯕ ꯒꯨꯂꯤꯗꯨꯅ ꯌꯥꯝ ꯐꯍꯜꯂꯦ ꯍꯥꯏꯔꯒ ꯅꯣꯛꯁꯤꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯁꯨ ꯏꯟꯚꯥꯏꯠ ꯐꯪꯕ꯭ꯔꯣ ꯉꯁꯤꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯛꯅꯥꯏꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯦ ꯂꯩꯃ ꯍꯣꯁꯄꯤꯇꯥꯜꯁꯦ ꯃꯤꯁꯅꯥꯅ ꯑꯣ ꯑꯩ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯦ ꯃꯤꯁꯅꯥ ꯑꯃꯁꯨꯡ ꯁꯛꯅꯥꯏꯕ ꯃꯦꯀꯞ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯆꯠꯅ ꯃꯤꯁꯅꯥꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯅꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯌꯥꯝꯅ ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨ ꯃꯁꯛꯇꯤ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯅꯥꯕꯒ ꯌꯦꯡꯂꯗꯤ ꯁꯣꯏ ꯁꯤꯅꯤ ꯑꯅꯥꯕꯒꯥꯇꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯛꯅꯥꯏꯕꯗꯤ ꯃꯤꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯤꯡ ꯄꯥꯜꯂꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯛꯅꯥꯏꯕꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯣꯏꯔꯔꯣꯏꯁꯦ ꯑꯩꯅ ꯃꯈꯧꯔꯤ ꯆꯔꯝꯁꯦ ꯃꯦꯠꯄ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯍꯣꯜ ꯌꯧꯔꯦ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯃꯌꯥꯝ ꯑꯗꯨꯅ ꯃꯤꯁꯅꯥꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯔꯦ ꯃꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯁꯛꯅꯥꯏꯕꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯄꯨꯖꯥꯔꯤ ꯅꯨꯄꯤꯗꯣ ꯃꯈꯨꯠ 2ꯗꯨ ꯂꯣꯟꯅꯗꯨꯅ ꯃꯤꯁꯅꯥꯗ ꯈꯣꯏꯔꯝꯒꯦ ꯇꯧꯖꯩ ꯃꯤꯁꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ ꯃꯕꯣꯛ ꯂꯩꯃꯁꯨ ꯒꯤꯐ ꯕꯣꯛꯁ ꯑꯃ ꯄꯥꯏꯔꯒ ꯃꯤꯁꯅꯥꯗ ꯄꯤꯔꯛꯏ ꯋꯦꯜꯀꯝ ꯃꯤꯁꯅꯥꯅ ꯊꯦꯡꯛꯌꯨ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯄ꯭ꯔꯦꯁ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯤꯁꯅꯥꯗ ꯀꯣꯏꯁꯟ ꯍꯪꯕ ꯍꯧꯔꯛꯏ ꯃꯤꯁꯅꯥꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯋꯥ ꯉꯥꯡꯖꯔꯛꯑꯒꯦ ꯍꯥꯏꯔꯒ ꯀꯥꯈꯠꯈ꯭ꯔꯦ ꯁꯛꯅꯥꯏꯕꯗꯤ ꯃꯤꯍꯨꯟꯒ ꯁꯨꯈꯤꯗ꯭ꯔꯦ ꯃꯤꯁꯅꯥꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯛꯄꯗ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯕꯨꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯏ ꯃꯤꯁꯅꯥꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯗꯣꯛꯇꯔ ꯁꯛꯅꯥꯏꯕ ꯃꯌꯥꯝꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯈꯪꯅꯔꯕ ꯍꯥꯔꯠ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔꯅꯤ ꯗꯣꯛꯇꯔ ꯑꯁꯤꯅ OT ꯏꯅꯣꯒ꯭ꯔꯦꯁꯟꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯆꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯠꯇꯗ ꯇꯧꯗꯕ ꯊꯕꯛ kaya ama paikhatli masitasu nate open heart surgery tawbadasu Dr. Saknaibana Manipurgi khwaidagi henthoi singthoiba amani haina marik chumna saitharai Saknaiba misnada ngakna yengjai aduga wakhalda khali masigi drama kuingse waga fajana ngangla ine karaidagi chinpha pura inone haina khali Saknaibagi mama kabita amasung mapa ibungo sana chawba makoi aninadi misnabu yamna pamjakhre kabita di hanadagi misnabu adum pamjai nungsijai matawa sumtawna function adudi loisinkhre Mapan lomda function loirakpagi party amasu sili chabi thakpi wine makhal suna thaknanaba thami Mista mapan lomda Saknaibaga thokminarei Saknaibana waiter sida wine glass amukta pubirowa wine tadu misna gi damakta lobibani misna na ai thakjade doctor ai champra mahi oina thakjage Saknaibana mata amani ni star amoiraga champra mahi thake haisibo haina wakhalda khali aduga hairei aikoi di champra mahi yaudebo Mabok Leimana
ꯄꯔꯞ ꯆꯪꯂꯛꯑꯒ ꯃꯥꯁꯨ ꯉꯁꯤꯗꯤ ꯐꯠꯇꯦꯍꯦ ꯍꯥꯏꯔꯒ ꯋꯦꯇꯔ ꯀꯧꯔꯒ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯄꯨꯔꯛꯎ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯁꯅꯥꯗ ꯍꯥꯏꯔꯛꯏ, ꯃꯤꯁꯅꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯒ ꯈꯪꯅꯧ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯁꯅꯥꯁꯨ ꯍꯣꯏ ꯌꯥꯏꯌꯦ ꯕꯨꯕꯣꯛ꯫ ꯁꯛꯅꯥꯏꯕꯁꯨ ꯏꯟꯅꯔꯛꯏ꯫ ꯃꯕꯣꯛ ꯂꯩꯃꯅ ꯃꯁꯛ ꯇꯥꯛꯄ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯤ ꯄꯨꯂꯞ ꯈꯪꯅꯍꯟꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯁꯛꯅꯥꯏꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯗ ꯇꯤꯚꯤ ꯗ꯭ꯔꯃꯥ ꯌꯦꯡꯗꯕꯅꯤ꯫ ꯃꯤꯁꯅꯥꯗꯣ ꯃꯃꯤꯠꯇꯣ ꯐꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯔꯛ ꯑꯁꯤꯗ ꯁꯛꯅꯥꯏꯕꯒꯤ ꯃꯃꯥ ꯀꯕꯤꯇꯥꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯑꯒ ꯃꯤꯁꯅꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯕꯤꯇꯥꯅ, ꯃꯤꯁꯅꯥ ꯑꯩꯗꯤ ꯅꯪꯒꯤ ꯗ꯭ꯔꯃꯥꯗ ꯉꯥꯎꯔꯦ꯫ ꯑꯩꯗꯤ ꯐꯣꯟꯗ ꯂꯣꯟꯅ ꯌꯦꯡꯂꯤꯅꯦ꯫ ꯑꯩꯈꯣꯏ ꯁꯛꯅꯥꯏꯕ ꯍꯣꯏ ꯀꯅꯥꯃꯠꯇ ꯈꯪꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯀꯟꯕꯒꯤ ꯁꯤꯟꯗꯣ ꯑꯁ ꯑꯩꯗꯤ ꯉꯥꯎꯔꯦꯗ, ꯄꯤꯒ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯤ ꯉꯩꯗꯨꯗ ꯃꯅꯥꯛꯇꯨꯗ ꯁꯛꯅꯥꯏꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫